Matamgi Manipuri Wari channel asibu tabiriba khwai pumnamakpu taramna okjeri ngasisu mahausangom my Chubby Girl taramari suba tangkak amok puduna lakjeri mayam punna taminarasi gate hangbagi makoldu tabada anima gate room da khangeng ninglakli chingli pakhatna gate da yinglatuna chalo ima thokle jingsang makhota pairamba khawdo chingli da khangpi pirakli chingli su phatlau seli adudagi jingsang so wai ama phawba hairamda pakhatna hanna tuna yinglamdana makalak asang baduna khongkap launa thangduna gam chatkri chingli su gate tamna hombe lakli mana gate yorokpada mama tholakpaga mapa chanai ibe chana kadai chatluino icha thoibe dukanda ibe cha machada muneng laduna kaigina thoibe yam pakhatpa malida chengli su handakti taptharak laduna ima da hairam dabdo adugi ngangba tarena pakhatpane mama oibido ningsa sorama sang hongdok laduna tapna hairak-lami icha thoibe nupi haisidi khongthang haina thanggadawni aikhoigi khonaidadi nupi nan thengna mamna chathokpase chetnade kariguma mina okre khalo khajiktada seranturan ngangna khiduna wari na pham oigadawribani ai matong tawroi ma ichana dukan chatlubani hairabanina phare law imungna changnasi numidang wairam seda nang leramdabaduda imana yingbu thorokpani ohaima numitugi numidang pung 10 rom taba duwaidani chingsangi message ama chingnei da lakli promotion piba exam nina laithokanuko phasana tawramuko chinglei message to ubada harauje momon sunokje adobo ma reply di tawrudri exam hawa numitagi loiba numito phawba mahairoi amata laithokna lakpa yaude keba langbada makok tanaba khaknatana lairiteso heiba tanabani aduna mahairoi khudingma gyan tana exam da tharami haina exam solution tree school sigi oina thakai phana sudi pide exam loibaga numit 10 khakki sudi pirami sudi si loibaga 12 kangadaba oibana mahairoi khudingmakna numit 10 gi sudi asibudi lemna tharroi matagom koi balangba kaya tawri asidi jingsanga malkalamga punalaktuna yohen ba hoida leiri yohen bana miri koi bayam chanaida malkalamna aikosu chatlaga loire kaino yai jetna koi balangba khangni nuina urise wahaidu tabada malkalamdo yaijitki mamangduda phajong sanduna makhut masa tawduna hairakli ho pamda banang adum lebi hawro malkalamgi matawduda leiriba ahumdo hongna nokthorokli jingsang sanoki kaino tordubana tin kangya male haibane yaiji sunok luduna atopa planet agi lakpu jiba male makhoi anigi wahaiduda malkalamdo sauningna amada muk yeng tawri magi duguma matawdu uraga yohen banaso malkalamgi mamangda phanjong silakduna malkalamna yaijida tawkibaduga chakmanana makhut masa tawduna madawtamnaga hairakli ho pamda banang adum lebi hawro sauramba malkalamdo nokthorokduna hairakli kaino yohen kai ga mali de yohen basu nokluduna adune nang dawida phajabrase asi haiduna amuksu tawrakli handakti maridu makhol hauna nokli yohen badu nokpalip laduna nupi homdu sohoraga kokchalurase koibado nupi hom hairibase jinglei pinky amadi anjali makhoi homboni yohen bagi waduda malkalamso harauna is pamjabado thoene dude yaijitu monghanda irem lemna kainoda jingsangedi helena yaudadi talena harakane yohen banaso amok mateng pangsilakli hoine chumine duso sanariba ngangnariba waridu tabada jingsangso saurangna na hairaklami noina chinanawne hek yanaro helena do yohen baso khangkhum khumlakli mi aigidi anjali leijari ko yaijitso mataw iman mandan hairakli aigidi jinglei oina tawrge mayangsu khara kangthare jingsang saungna yaijiti yinglakli yohen baso adu mating pangsilakli hoineda madoi nupido itei mako oithose masak haira phajai hauji kangtharabanina adudagi khara leragana amuke hena mayangsu kangtharani is
ꯃꯣꯏ ꯂꯨꯋꯥꯡ ꯂꯦꯝꯕꯒꯤ ꯃꯃꯧ ꯑꯅꯤꯗꯨꯗꯤ ꯃꯁꯛ ꯐꯖꯩ ꯔꯥꯁꯤ ꯂꯩ ꯀꯥꯏꯅꯒ ꯃꯌꯥꯝꯅ ꯍꯥꯏꯅꯟꯖꯕꯗꯨꯕ ꯑꯅꯤꯗꯨꯒꯤ ꯋꯥꯔꯤꯗꯨꯗ ꯃꯥꯏꯀꯦꯂꯝꯁꯨ ꯌꯥꯎꯁꯜꯂꯛꯂꯤ ꯑꯩꯒꯤꯗꯤ ꯄꯤꯡꯀꯤ ꯍꯥꯏꯔ ꯐꯖꯩ ꯑꯗꯒꯤ ꯏꯇꯩꯃ ꯑꯣꯏꯗꯧꯔꯤꯕ ꯍꯦꯂꯦꯅꯥ ꯐꯪꯉꯦ ꯃꯁꯛ ꯁꯨꯠꯇ ꯐꯖꯩ ꯀꯩꯅꯣ ꯍꯟꯗꯛꯇꯤ ꯆꯤꯡꯁꯥꯡꯗꯣ ꯃꯥꯏꯀꯦꯂꯝꯗ ꯑꯣꯏꯅ ꯈꯣꯡꯄꯥꯛꯅ ꯀꯥꯎꯁꯜꯂꯛꯇꯨꯅ ꯍꯦꯂꯦꯅꯥꯗꯣ ꯅꯇꯩꯃꯅꯦꯗꯤ ꯅꯣꯏ ꯅꯇꯨꯅ ꯍꯥꯏꯕ꯭ꯔꯥ ꯍꯥ ꯏꯇꯨꯅ ꯍꯥꯏꯕ ꯅꯠꯇꯦ ꯗꯥꯊꯣꯏꯒꯤ ꯃꯑꯣꯡꯗꯨꯅ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯏꯗꯦ ꯌꯨꯍꯦꯟꯕꯁꯨ ꯈꯣꯟꯖꯦꯜ ꯀꯟꯇꯛꯅ ꯑꯗꯨꯗ ꯑꯝꯇ ꯈꯪꯗꯦꯀꯣ ꯑꯩꯈꯣꯏꯗꯤ ꯆꯤꯡꯂꯩꯁꯦ ꯏꯇꯩꯃ ꯑꯣꯏꯔꯗꯤ ꯆꯤꯡꯁꯥꯡꯗ ꯍꯟꯗꯛꯇꯤ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯃꯁꯥꯅ ꯁꯥꯎꯅꯤꯡꯅ ꯀꯥꯗꯒꯤ ꯒꯝ ꯒꯝ ꯊꯣꯛꯈ꯭ꯔꯤ ꯃꯥꯒꯤ ꯑꯗꯨꯒꯨꯝꯕ ꯃꯇꯧꯗꯨꯗ ꯑꯍꯨꯝꯗꯨꯁꯨ ꯅꯣꯛꯍꯧꯔꯤ ꯌꯥꯏꯆꯤꯠꯁꯨ ꯅꯣꯛꯅ ꯅꯣꯛꯅ ꯃꯥ ꯆꯤꯡꯂꯩꯁꯦ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕ ꯖꯥꯠꯅꯤꯅꯦ ꯃꯥꯏꯀꯦꯂꯝꯅꯁꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅꯕꯨ ꯁꯨꯃꯥꯏ ꯁꯨꯝ ꯂꯩꯔꯗꯤ ꯁꯣꯌꯦꯟꯁꯅ ꯍꯥꯏꯗꯨꯅꯅꯦ ꯃꯥ ꯑꯗꯨꯝ ꯍꯟꯖꯈ꯭ꯔꯁꯅꯤ ꯌꯨꯍꯦꯟꯕꯅ ꯁꯣꯏꯗ꯭ꯔꯕꯅꯦ ꯑꯗꯨꯃ ꯌꯥꯏꯆꯤꯠꯅ ꯌꯥꯔꯦꯁꯦ ꯇꯣꯛꯑꯁꯦ ꯑꯗꯣ ꯀꯣꯏꯕ ꯆꯠꯄꯒꯤ ꯋꯥꯗꯨꯃ ꯅꯨꯄꯤꯁꯤꯡꯗꯨꯗ ꯅꯣꯏ ꯍꯥꯏꯅꯔꯣꯀꯣ ꯃꯥꯏꯀꯦꯂꯝꯅ ꯍꯣꯏ ꯍꯣꯏ ꯌꯨꯍꯦꯟꯕ ꯃꯁꯥꯅ ꯁꯨꯛꯊꯔꯗꯨꯅ ꯃꯤꯒꯤ ꯁ꯭ꯀꯨꯜꯅ ꯁꯨꯇꯤ ꯈꯔ ꯁꯥꯡꯅ ꯊꯥꯅꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯁꯤꯅ 10 days ꯈꯛꯇ ꯃꯥꯏꯀꯦꯂꯝꯁꯨ ꯐꯩꯠ ꯈꯨꯝꯂꯛꯂꯤ ꯐꯔꯕꯅꯦ ꯁꯤꯅ ꯐꯅꯤ ꯅꯪꯗꯤ ꯑꯍꯣꯏ ꯐꯩꯌꯦ ꯌꯥꯔꯦ ꯇꯣꯛꯑꯣ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯅꯤꯗꯨꯁꯨ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯤ ꯌꯥꯏꯆꯤꯠꯅ ꯂꯥꯎꯔꯛꯄꯗꯨꯗ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯤ ꯍꯦꯂꯦꯅꯥꯗꯨ ꯃꯃꯥ ꯕꯤꯃꯣꯗ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯅꯤꯡꯉꯥꯏ ꯀꯟ ꯇꯧꯔꯤ ꯑꯁ ꯏꯃꯥ ꯑꯝ ꯆꯠꯂꯨꯁꯦ ꯍꯥꯏꯕ ꯑꯝ ꯆꯠꯂꯨꯁꯦ ꯃꯤꯃꯣꯏꯗ ꯏꯃꯥꯒꯁꯨ ꯇꯤꯟꯅꯔꯛꯏ ꯅꯠꯇ꯭ꯔꯣ ꯃꯃꯥ ꯍꯦꯃꯥꯕꯇꯤꯗꯣ ꯑꯗꯨꯏ ꯃꯊꯛꯇ ꯑꯩꯈꯣꯏ ꯕꯕꯥꯁꯨ ꯃꯣꯏ ꯁ꯭ꯀꯨꯜꯗ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯣꯏꯔꯤꯕ ꯕꯤꯅꯣꯅ ꯃꯆꯥꯕꯨ ꯆꯩꯊꯠꯂꯛꯂꯤ ꯍꯩ ꯇꯤꯟꯅꯕꯗꯨꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯂꯨꯅ ꯇꯤꯟꯅꯔꯛꯄ ꯅꯠꯇꯦꯅꯦꯍꯦ ꯑꯗꯨꯒ ꯃꯔꯝ ꯂꯩꯇꯅ ꯀꯃꯥꯏꯅ ꯆꯠꯇꯧꯔꯤꯒꯦ ꯏꯃꯥꯒꯤ ꯕꯦꯝꯃ ꯅꯪ ꯑꯃꯅꯦ ꯑꯉꯥꯡ ꯏꯑꯣꯏ ꯑꯣꯏꯅ ꯏꯔꯥꯡ ꯌꯥꯝ ꯐꯩꯀꯣ ꯏꯔꯥꯡꯒꯤꯗꯤ ꯏꯃꯥꯒꯤ ꯃꯆꯥꯅꯤ ꯀꯩꯅꯣ ꯑꯗꯣ ꯏꯃꯥ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯔꯦ ꯍꯥꯏꯕ ꯑꯩꯅ ꯃꯥ ꯎꯔꯛꯇ꯭ꯔꯤꯁꯦ ꯑꯝ ꯆꯠꯂꯨꯁꯦꯃꯤ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯕꯦꯝꯃ ꯍꯦꯂꯦꯅꯥꯗꯣ ꯀꯞꯁꯤꯟꯅꯔꯛꯇꯨꯅ ꯑꯩꯗꯤꯅꯦ ꯆꯠꯇ꯭ꯔꯗꯤ ꯆꯥꯛꯀꯝ ꯆꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯏꯃꯥ ꯏꯔꯥꯡ ꯐꯕꯤ ꯕꯤꯅꯣꯅꯤ ꯍꯟꯗꯛꯇꯤ ꯇꯞꯅ ꯍꯥꯏꯔꯛꯂꯤ ꯃꯣꯏꯒ ꯉꯥꯏꯁꯦꯟ ꯑꯣꯏꯕꯗꯤ ꯏꯃꯥꯅ ꯍꯦꯟꯅ ꯄꯥꯝꯂꯤꯕꯅꯤꯅꯦ ꯅꯨꯄꯥ ꯃꯆꯥꯗꯨ ꯐꯪꯉꯦ ꯃꯁꯛ ꯃꯇꯧ ꯐꯖꯩ ꯐꯤꯕꯝ ꯃꯨꯔꯇꯤ ꯍꯥꯏꯔꯦ ꯋꯥꯠꯇꯦ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯃꯌꯥꯝꯁꯤꯒꯤ ꯃꯊꯛꯁꯤꯗ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯣꯄꯔꯇꯤ ꯃꯌꯥꯝꯗꯨꯁꯨ ꯈꯟꯗꯨꯅ ꯌꯦꯡꯉꯨ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯩꯁꯥ ꯄꯥꯏꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏꯁꯨ ꯑꯃꯅꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯔꯒꯅꯦ ꯆꯤꯡꯁꯥꯡꯕꯨ ꯑꯩꯒꯤ ꯂꯥꯡꯗ ꯊꯣꯛꯍꯟꯅꯤꯗꯣ ꯃꯁꯤꯁꯦ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯏꯃꯥ ꯍꯩ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯃꯗꯤ ꯋꯥꯠꯂꯤꯀꯣ ꯍꯧꯖꯤꯛ ꯅꯣꯏ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤ ꯑꯁ ꯏꯃꯥ ꯅꯨꯄꯤ ꯃꯌꯥꯝꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯂꯩꯔꯤꯕ ꯅꯨꯄꯥꯅꯤ ꯃꯇꯝ ꯋꯥꯠꯂꯤꯅ ꯁꯨꯝ ꯂꯩꯊꯣꯛꯑꯒ ꯃꯤꯅ ꯍꯟꯈ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯍꯟꯗꯛꯇꯤ ꯕꯤꯅꯣ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯋꯥꯈꯜ ꯈꯜꯂꯕ ꯇꯨꯡꯗ ꯇꯞꯅ ꯍꯥꯏꯔꯛꯂꯤ ꯐꯔꯦ ꯐꯔꯦ ꯍꯌꯦꯡꯗꯣ ꯆꯤꯡꯁꯥꯡ ꯉꯥꯟꯕ ꯍꯣꯏꯗ ꯆꯠꯂꯁꯤ ꯍꯦꯃꯥꯕꯇꯤꯁꯨ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯨꯒ ꯃꯣꯏꯒ ꯍꯦꯟꯅ ꯅꯛꯅ ꯇꯤꯟꯅ ꯂꯣꯏꯅꯁꯜꯂꯁꯤ ꯅꯪꯅꯁꯨ ꯆꯤꯡꯁꯥꯡꯒꯤ ꯑꯄꯥꯝ ꯄꯥꯝꯗꯗꯣ ꯈꯪꯅꯕ ꯍꯣꯠꯅꯔꯣ ꯍꯦꯂꯦꯅꯥ ꯀꯔꯤꯁꯨ ꯊꯋꯥ ꯁꯥꯗ ꯅꯨꯄꯥꯅꯕꯨ ꯀꯩ ꯄꯥꯝꯗꯧꯔꯤꯒꯦ ꯃꯣꯏꯒꯤ ꯍꯥꯏꯕꯨ ꯈꯔ ꯑꯀꯣꯠ ꯑꯔꯥꯛ ꯂꯩꯠꯄꯤ ꯐꯤꯕꯝ ꯃꯨꯔꯇꯤ ꯐꯖꯕꯤ ꯃꯇꯝꯒꯤ ꯏꯔꯥꯡ ꯈꯪꯕꯤꯁꯤ ꯃꯌꯥꯝꯁꯦ ꯃꯣꯏꯅ ꯄꯥꯝꯃꯤꯁꯤ ꯁꯤꯅꯤ ꯕꯤꯅꯣ ꯃꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯂꯤ ꯕꯦꯝꯃ ꯑꯗꯨꯒꯨꯝꯕ ꯉꯥꯛꯇꯁꯨ ꯈꯟꯒꯅꯨ ꯅꯨꯄꯥ ꯃꯈꯜ ꯌꯥꯝꯕꯅꯤ ꯈꯤꯇꯗ ꯁꯣꯏꯅꯕ ꯌꯥꯕ ꯊꯕꯛꯇꯤ ꯇꯧꯒꯅꯨꯀꯣ ꯑꯁ ꯏꯃꯥ ꯌꯥꯔꯦꯕ ꯑꯩꯅ ꯈꯪꯅ ꯑꯗꯨꯝ ꯇꯧꯅꯦ ꯌꯥꯝ ꯀꯥ ꯍꯦꯟꯕ ꯊꯕꯛꯇꯤ ꯇꯧꯕ ꯌꯥꯔꯣꯏꯀꯣ ꯅꯪ ꯍꯣꯏꯕ ꯏꯃꯥ ꯅꯨꯃꯤꯗꯥꯡꯅꯤ ꯆꯤꯡꯁꯥꯡ ꯃꯁꯥꯗꯨ ꯈꯨꯏꯔꯥꯡ ꯈꯨꯏꯁꯥꯎꯅꯗꯨꯅ ꯂꯩꯔꯤ ꯃꯥꯅ ꯃꯦꯁꯦꯖ ꯊꯥꯕꯁꯨ ꯆꯤꯡꯂꯩꯅ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯍꯟꯕꯤꯔꯛꯇꯕ ꯀꯌꯥꯗꯨ ꯈꯜꯂꯨꯔꯒ ꯁꯨꯝ ꯁꯥꯎꯅꯤꯡꯂꯛꯂꯤ ꯑꯗꯨꯗꯒꯤ ꯃꯣꯕꯥꯏꯜꯗꯣ ꯇꯥꯛ ꯄꯥꯏꯈꯠꯇꯨꯅ ꯆꯤꯡꯂꯩꯗꯨ ꯀꯣꯜ ꯇꯧꯔꯛꯂꯤ ꯆꯤꯡꯂꯩꯁꯨ ꯁꯣꯝꯗ ꯃꯥꯒꯤ ꯊꯋꯥꯏꯅꯤ ꯈꯟꯖꯔꯤꯕ ꯔꯨꯃꯥꯜ ꯑꯅꯤꯗꯨꯕꯨ ꯌꯦꯡꯂꯒ ꯂꯩꯔꯝꯕꯗꯒꯤ ꯃꯣꯕꯥꯏꯜꯒꯤ ꯔꯤꯡ ꯂꯥꯛꯄꯗꯨꯗ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯂꯝꯂꯤ ꯆꯤꯡꯁꯥꯡꯒꯤ ꯀꯣꯜ ꯑꯣꯏꯔꯝꯕꯗꯨꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯄꯥꯏꯈꯠꯂꯤ ꯀꯩ ꯍꯥꯏꯒꯦ ꯌꯥꯝ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯄꯅꯤ ꯏꯇꯞ ꯇꯞꯄ ꯏꯃꯦꯡ ꯃꯦꯡꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯏꯁꯧ ꯂꯥꯡꯖꯒꯦ ꯇꯧꯔꯝꯕ ꯅꯨꯄꯥꯗꯣ ꯅꯨꯡꯁꯤꯕꯤ ꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯂꯕꯗꯨꯗꯗꯤ ꯑꯁꯥꯎꯕ ꯄꯣꯝꯕꯗꯨ ꯃꯥꯡꯈꯤꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯂꯤ ꯑꯩꯅ ꯃꯦꯁꯦꯖ ꯊꯥꯕꯗ ꯅꯪꯅ ꯐꯖꯅ ꯍꯜꯂꯛꯇ꯭ꯔꯤꯕ ꯑꯗꯩ ꯀꯣꯜ ꯇꯧꯕꯗ ꯐꯪꯉꯦ ꯄꯥꯏꯅꯤꯡꯕ ꯄꯥꯏꯅꯤꯡꯗꯕꯣꯏ ꯇꯧꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯦ ꯆꯤꯡꯁꯥꯡꯅ ꯉꯥꯡꯂꯤ ꯃꯌꯥꯝꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯅ ꯆꯤꯡꯂꯩꯅ ꯍꯥꯏꯔꯛꯂꯤ ꯐꯣꯇꯣ ꯑꯃ ꯊꯥꯔꯛꯀꯦ ꯋꯥꯆꯞꯇ ꯆꯤꯡꯁꯥꯡꯗꯣ ꯃꯥꯅ ꯍꯪꯂꯤꯗꯨꯒꯤ ꯈꯨꯝꯂꯛꯇ꯭ꯔꯕꯗꯨꯗ ꯑꯇꯣꯞꯄ ꯋꯥ ꯑꯣꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯏ ꯀꯥꯕꯅꯗꯤ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯑꯗꯨꯝ ꯇꯞꯅ ꯈꯨꯝꯂꯛꯂꯤ ꯀꯣꯜ ꯀꯛꯈꯤꯅꯨꯀꯣ
ꯑꯗꯨꯝ ꯄꯥꯏꯌꯨꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯔꯨꯃꯥꯜ ꯑꯅꯤꯗꯨ ꯐꯣꯇꯣ ꯀꯥꯞꯇꯨꯅ ꯆꯤꯡꯁꯥꯡꯗ ꯊꯥꯔꯝꯃꯤ ꯆꯤꯡꯁꯥꯡꯁꯨ ꯐꯠ ꯑꯗꯨꯝ ꯌꯦꯡꯂꯤ ꯑꯗꯨꯕꯨ ꯃꯥ ꯉꯥꯏꯍꯥꯛꯇꯤ ꯒ꯭ꯌꯥꯟ ꯉꯥꯡꯅ ꯐꯣꯇꯣꯗꯨꯗ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯂꯤ ꯆꯤꯡꯂꯤꯁꯨ ꯇꯞꯅ ꯀꯧꯔꯛꯂꯤ ꯗꯥꯊꯣꯏ ꯍꯥꯎ ꯔꯨꯃꯥꯜꯗꯣ ꯀꯅꯥꯒꯤꯅꯣ ꯈꯪꯕ꯭ꯔꯥ ꯆꯤꯡꯁꯥꯡ ꯏꯊꯛ ꯊꯛꯀꯠꯅ ꯀꯅꯥꯒꯤꯅꯣ ꯑꯩꯒꯤ ꯅꯠꯇ꯭ꯔꯣ ꯁꯤꯑꯟ ꯊꯥꯔꯤꯁꯦ ꯆꯤꯡꯁꯥꯡ ꯃꯁꯥꯒꯤ ꯑꯣꯏꯅ ꯔꯨꯃꯥꯜꯁꯤ ꯑꯉꯧꯕ ꯅꯠꯇ꯭ꯔꯒ ꯑꯃꯨꯕ ꯑꯅꯤꯁꯤꯗ ꯁꯤꯑꯟ ꯊꯥꯕ ꯉꯥꯛꯇ ꯄꯥꯏꯕꯅꯤ ꯑꯇꯣꯞꯄ ꯃꯆꯨ ꯅꯠꯇ꯭ꯔꯒ ꯃꯑꯣꯡꯒꯤ ꯑꯃꯠꯇ ꯄꯥꯏꯗꯦ ꯃꯥꯒꯤ ꯑꯣꯏꯅ ꯁꯤꯡꯂꯒ ꯇꯣꯉꯥꯟꯅ ꯁꯥꯍꯟꯕꯅꯤ ꯆꯤꯡꯁꯥꯡ ꯑꯃꯨꯛꯀꯁꯨ ꯍꯟꯖꯤꯟ ꯍꯥꯏꯔꯛꯂꯤ ꯁꯤ ꯀꯥꯏꯗꯩ ꯔꯨꯃꯥꯜꯅꯣ ꯆꯤꯡꯂꯤꯁꯨ ꯅꯣꯛꯃꯤ ꯔꯨꯃꯥꯜ ꯑꯅꯤꯗꯣ ꯗꯥꯊꯣꯏꯒꯤ ꯉꯥꯛꯇꯅꯤ ꯑꯗꯣ ꯑꯩ ꯅꯉꯣꯟꯗ ꯗꯥꯊꯣꯏ ꯑꯗꯨꯝ ꯀꯧꯒꯦꯀꯣ ꯆꯤꯡꯁꯥꯡ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯅꯣꯛꯃꯤ ꯀꯧ ꯑꯗꯣ ꯔꯨꯃꯥꯜ ꯑꯅꯤꯁꯤ ꯀꯃꯥꯏꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯩꯔꯤꯅꯣ ꯑꯗꯨꯒ ꯏ ꯇꯩꯔꯤꯕꯁꯤꯅ ꯀꯃꯥꯏꯅ ꯍꯟꯗꯛꯇꯤ ꯆꯤꯡꯂꯩꯗꯨ ꯅꯣꯛꯊꯣꯔꯛꯂꯤ ꯃꯇꯧꯗꯨꯗ ꯆꯤꯡꯁꯥꯡꯗꯨ ꯁꯥꯎꯔꯕ ꯀꯩꯅꯣ ꯅꯣꯛ ꯍꯥꯏꯕ ꯅꯠꯇꯦ ꯆꯤꯡꯂꯩꯁꯨ ꯑꯗꯨꯃꯛ ꯅꯣꯛꯅ ꯏ ꯇꯩꯔꯤꯕ ꯔꯨꯃꯥꯜꯁꯦ ꯅꯤꯡꯁꯤꯡꯗ꯭ꯔꯕ ꯆꯤꯡꯁꯥꯡ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯤ ꯑꯗꯨꯒ ꯈꯪꯉꯥꯏ ꯍꯥꯏꯔꯛꯂꯤ ꯃꯥꯅꯦ ꯑꯁꯤ ꯅꯪ ꯂꯩꯒꯤ ꯅꯥꯈꯥꯡꯗ ꯀꯤꯅ ꯊꯤꯜꯂꯛꯄ ꯅꯨꯃꯤꯠꯇꯨꯗ ꯇꯥꯈꯤꯕ ꯏꯗꯣ ꯇꯩꯁꯟꯈꯤꯕ ꯔꯨꯃꯥꯜꯗꯨꯅꯤ ꯔꯨꯃꯥꯜꯅꯒ ꯁꯠ ꯏꯗꯣ ꯇꯩꯊꯣꯛꯑꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯔꯨꯃꯥꯜꯗꯣ ꯁꯥꯡꯅ ꯂꯪꯁꯤꯜꯂꯝꯂꯒ ꯊꯧꯈꯤꯕꯗꯣ ꯅꯪꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯂꯩꯗꯣ ꯃꯇꯧ ꯏꯃꯥꯟ ꯃꯥꯟꯗ ꯅꯣꯛꯂꯤ ꯆꯤꯡꯁꯥꯡꯁꯨ ꯅꯣꯛꯂꯗꯨꯅ ꯏꯅꯣꯏ ꯅꯣꯏꯈꯩ ꯅꯪꯅꯒꯗꯨꯗ ꯇꯧꯈꯤꯕ ꯁꯞꯇꯗꯣ ꯃꯤꯠꯇ ꯁꯪꯎꯔꯦ ꯅꯪꯁꯨꯅꯤ ꯅꯁꯛ ꯏꯐ ꯐꯖꯒꯩ ꯀꯣꯛ ꯂꯩꯈꯥꯏꯔꯗꯨꯅꯤ ꯆꯤꯡꯁꯥꯡ ꯅꯣꯛꯄꯗꯨ ꯂꯦꯞꯂꯗꯨꯅ ꯑꯃꯁꯤꯅ ꯀꯃꯥꯏꯅ ꯆꯤꯡꯂꯩꯗꯤ ꯑꯗꯨꯃꯛ ꯅꯣꯛꯇꯨꯅ ꯈꯨꯝꯂꯛꯂꯤ ꯑꯁꯤꯅꯅꯦ ꯑꯩꯒꯤ ꯅꯞ ꯇꯩꯕꯗꯣ ꯆꯤꯡꯁꯥꯡꯁꯨ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯂꯒ ꯅꯪꯁꯦ ꯀꯔꯟꯗꯤ ꯐꯖꯅ ꯇꯥꯕ ꯖꯥꯠꯅꯤꯅꯦ ꯗꯥꯊꯣꯏꯁꯨ ꯐꯖꯅ ꯑꯉꯥꯎꯕ ꯃꯤꯅꯦ ꯆꯤꯡꯁꯥꯡ ꯍꯟꯗꯛꯇꯤ ꯇꯞꯅ ꯆꯤꯡꯂꯩꯕꯨ ꯀꯧꯔꯛꯂꯤ ꯆꯤꯡꯂꯦ ꯅꯪꯅꯁꯨ ꯑꯩꯉꯣꯟꯗ ꯗꯥꯊꯣꯏ ꯀꯧꯔꯕꯅꯤꯅ ꯑꯩꯅꯁꯨ ꯅꯪꯉꯣꯟꯗ ꯑꯉꯥꯡ ꯃꯆꯥ ꯀꯧꯒꯦꯀꯣ ꯃꯃꯥꯡꯗ ꯆꯤꯡꯁꯥꯡꯅ ꯃꯉꯣꯟꯗ ꯑꯉꯥꯡ ꯃꯆꯥ ꯍꯥꯏꯅ ꯀꯧꯔꯛꯈꯤꯕꯗ ꯃꯇꯥꯡ ꯆꯥꯍꯧꯗꯕꯅ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯀꯧꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯍꯧꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯇꯥꯡ ꯆꯥꯔꯤꯉꯩ ꯆꯤꯡꯂꯩꯁꯨ ꯍꯦꯛꯇ ꯍꯪꯂꯛꯂꯤ ꯀꯩꯒꯤ ꯀꯧꯗꯣꯏꯅꯣ ꯍꯥꯏꯁꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯗꯥꯊꯣꯏ ꯀꯧꯔꯛꯄꯒꯤ ꯃꯔꯝꯗꯣ ꯑꯩꯅ ꯍꯪꯈꯤꯗꯕꯅꯤ ꯑꯗꯨꯅ ꯑꯩꯉꯣꯟꯗꯁꯨ ꯍꯪꯂꯛꯀꯅꯨ ꯍꯌꯦꯡ ꯃꯇꯝ ꯆꯥꯔꯕ ꯀꯥꯟꯗ ꯑꯩ ꯁꯣꯏꯗꯅ ꯃꯔꯝꯗꯣ ꯍꯥꯏꯒꯦ ꯆꯤꯡꯂꯩꯁꯨ ꯋꯥꯗꯨ ꯁꯝꯖꯤꯜꯂꯛꯂꯤ ꯁꯣꯏꯗꯅ ꯍꯥꯏꯔꯛꯑꯣ ꯍꯣꯏ ꯑꯗꯣ ꯁ꯭ꯀꯨꯜ ꯀꯥꯗ꯭ꯔꯤꯉꯩꯗ ꯀꯣꯏꯕꯝꯗꯗꯤ ꯆꯠꯄ ꯌꯥꯕꯅꯤ ꯀꯣꯏꯕ ꯄꯜꯂꯛꯄꯗꯨꯗ ꯆꯤꯡꯂꯩꯁꯨ ꯍꯔꯥꯎꯅ ꯍꯣꯏ ꯆꯠꯁꯦ ꯆꯠꯇꯣꯏꯅꯤ ꯑꯗꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯔꯨꯃꯥꯜ ꯑꯅꯤꯗꯣ ꯊꯝꯖꯤꯜꯂꯤꯗꯦ ꯍꯟꯗꯛꯀꯤ ꯆꯤꯡꯁꯥꯡꯒꯤ ꯋꯥꯍꯪꯗꯨ ꯇꯥꯕꯗ ꯆꯤꯡꯂꯩꯗꯨ ꯈꯨꯝꯐꯝ ꯈꯪꯗ ꯏꯛꯑꯥ ꯇꯧꯗꯨꯅ ꯍꯥꯏꯔꯛꯂꯤ ꯀꯣꯟꯅ ꯍꯥꯏꯔꯒꯦ ꯑꯩ ꯊꯝꯃꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯜꯗꯨ ꯐꯠ ꯀꯛꯊꯠꯂꯤ ꯆꯤꯡꯂꯩꯒꯤ ꯑꯗꯨꯒꯨꯝꯕ ꯃꯇꯧꯗꯨꯗ ꯆꯤꯡꯁꯥꯡꯗꯤ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯆꯔꯤ ꯑꯗꯨꯗꯒꯤ ꯅꯣꯛꯄꯗꯣ ꯈꯪꯂꯦꯞ ꯑꯃꯨꯛ ꯂꯦꯞꯇꯨꯅ ꯅꯨꯡꯁꯤꯅ ꯇꯞꯅ ꯁꯣꯜꯂꯛꯂꯤ ꯊꯃꯣꯏꯗ ꯐꯣꯝꯗꯨꯅ ꯊꯝꯕꯁꯦ ꯋꯥꯔꯤ ꯑꯩ ꯁꯣꯏꯗꯅ ꯅꯐꯝꯗ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯈꯪꯍꯜꯂꯒꯦ ꯅꯨꯡꯁꯤ ꯍꯥꯏꯔꯒꯦ ꯑꯗꯨꯒ ꯅꯪꯗꯤ ꯑꯩ ꯈꯛꯀꯤꯅꯤ ꯀꯅꯥꯒꯤꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏ ꯁꯣꯝꯗꯁꯨ ꯆꯤꯡꯂꯩ ꯃꯄꯨꯛꯅꯤꯡꯗ ꯇꯨꯃꯤꯟ ꯁꯣꯟꯖꯔꯤ ꯏꯀꯥꯏ ꯊꯤꯕꯤ ꯁꯥꯗꯨꯅ ꯑꯩ ꯂꯩꯔꯔꯣꯏꯗ ꯏꯐꯝꯗꯒꯤ ꯅꯨꯡꯁꯤꯕ ꯃꯥꯕꯨ ꯀꯅꯥꯅꯁꯨ ꯃꯨꯟꯈꯤꯕ ꯌꯥꯔꯣꯏ ꯑꯗꯨꯗꯒꯤ ꯃꯆꯤꯟꯅ ꯊꯣꯛꯅ ꯑꯃꯨꯛꯁꯨ ꯁꯣꯜꯂꯛꯂꯤ ꯑꯩ ꯍꯥꯟꯅꯗꯧꯅꯁꯨ ꯅꯣꯏꯗ꯭ꯔꯤꯗ ꯌꯥꯝ ꯀꯪꯊꯔꯦ ꯈꯔ ꯂꯩꯔꯒꯗꯤ ꯐꯖꯅ ꯀꯪꯊꯔꯅꯤꯕ ꯑꯗꯨꯅ ꯃꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯕꯁꯨ ꯌꯥꯔꯅꯤ ꯆꯤꯡꯂꯩꯁꯨ ꯃꯁꯥꯗꯨ ꯏꯁꯂꯤꯝ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯋꯥꯖꯔꯕꯅꯤ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛ ꯇꯧꯔꯤꯕ ꯁꯥꯖꯦꯜ ꯍꯥꯟꯅ ꯆꯥꯔꯝꯕ ꯑꯃꯠꯇ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯃꯌꯥꯏꯅ ꯀꯟꯈꯤꯕꯅ ꯄꯨꯝꯅꯃꯛ ꯉꯝꯅꯕ ꯍꯣꯠꯅꯔꯛꯂꯤ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡꯉꯥꯟꯕꯗꯅꯤ ꯑꯌꯨꯛ ꯉꯟꯅ ꯍꯦꯂꯦꯅꯥꯗꯨ ꯃꯃꯥꯒ ꯂꯣꯏꯅꯅ ꯆꯤꯡꯁꯥꯡ ꯍꯣꯏꯗ ꯂꯥꯛꯂꯝꯂꯤ ꯒꯦꯠꯇ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅꯁꯨ ꯃꯃꯥ ꯃꯆꯥꯗꯨꯕꯨ ꯑꯗꯨꯝ ꯆꯪꯍꯜꯂꯛꯂꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯕꯤꯅꯣꯅ ꯌꯥꯝꯅ ꯂꯨꯅ ꯆꯥꯅ ꯇꯤꯟꯅꯕ ꯂꯣꯏꯅꯕꯒꯤ ꯃꯑꯣꯡꯗ ꯀꯧꯔꯛꯂꯤ ꯏꯇꯥ ꯍꯣꯏ ꯏꯇꯥ ꯂꯩꯕ꯭ꯔꯣ ꯏꯃꯨꯡꯗꯒꯤ ꯕꯦꯆꯥꯗꯨ ꯊꯣꯛꯂꯛꯇꯨꯅ ꯀꯅꯥ ꯍꯪꯕꯤꯕꯅꯣ ꯏꯆꯦ ꯊꯛꯁꯤ ꯈꯥꯁꯤ ꯈꯪꯗꯕꯤ ꯍꯦꯂꯦꯅꯥꯅ ꯁꯠ ꯈꯨꯝꯂꯛꯂꯤ ꯌꯨꯝꯕꯨ ꯍꯪꯗ꯭ꯔꯗꯤ ꯀꯅꯥ ꯍꯪꯗꯣꯏꯅꯣ ꯏꯕꯦꯆꯥꯗꯣ ꯍꯦꯂꯦꯅꯥꯒꯤ ꯑꯗꯨꯒꯨꯝꯕ ꯃꯑꯣꯡꯗꯨꯗ ꯃꯕꯨꯛꯇ ꯈꯜꯂꯛꯂꯤ ꯌꯦꯁ ꯀꯔꯤ ꯑꯉꯥꯡꯅꯣꯅꯦ ꯍꯦ ꯑꯣꯟꯊꯣꯛꯅ ꯊꯛꯁꯤ ꯈꯥꯁꯤ ꯈꯪꯗꯦꯗ ꯇꯟꯖꯥꯗꯨꯗ ꯍꯦꯃꯥꯕꯇꯤꯁꯨ ꯊꯣꯛꯂꯛꯂꯤ ꯃꯗꯨ ꯎꯕꯗ ꯍꯦꯂꯦꯅꯥꯅ ꯍꯔꯥꯎꯅ ꯀꯧꯔꯛꯂꯤ ꯃꯃꯥ
ꯍꯦꯃꯥꯕꯇꯤꯁꯨ ꯍꯦꯂꯦꯅꯥꯗ ꯌꯦꯡꯂꯛꯂꯤ ꯑꯗꯨꯕꯨ ꯍꯦꯂꯦꯅꯥꯅ ꯁꯦꯠꯂꯤꯕ ꯆꯥꯔꯤꯕꯁꯤꯡꯗꯨ ꯎꯕꯗꯁꯨ ꯃꯤꯠ ꯅꯥꯔꯦ ꯍꯦꯃꯥꯕꯇꯤꯗꯤ ꯕ꯭ꯂꯦꯛ ꯃꯆꯨꯒꯤ ꯃꯤꯅꯤ ꯁ꯭ꯀꯔꯠ ꯑꯃ ꯁꯦꯠꯂꯤ ꯋꯥꯏꯠ ꯃꯆꯨꯒꯤ ꯑꯥꯔꯝꯂꯦꯁ ꯑꯣꯏꯕ ꯀ꯭ꯔꯣꯞ ꯇꯣꯞꯇ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯀꯣꯠꯄ ꯑꯃ ꯂꯤꯠꯂꯤ ꯕ꯭ꯂꯦꯛ ꯍꯥꯏ ꯍꯤꯜꯁ ꯑꯃ ꯇꯣꯡꯂꯤ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯑꯗꯨꯛ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯃꯥꯅ ꯃꯃꯥꯏꯗꯨꯗ ꯌꯦꯛꯁꯤꯜꯂꯤꯕ ꯇꯩꯁꯤꯜꯂꯤꯕ ꯃꯌꯥꯝꯗꯨ ꯎꯕꯗꯁꯨ ꯇꯁꯦꯡꯅ ꯍꯦꯃꯥꯕꯇꯤꯗꯤ ꯍꯩꯅꯗ꯭ꯔꯤ ꯑꯗꯨꯕꯨ ꯃꯗꯨ ꯎꯠꯊꯣꯛꯂꯨꯕ ꯌꯥꯗꯕ ꯑꯣꯏꯕꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯈꯨꯝꯂꯛꯂꯤ ꯍꯥꯎꯅꯦ ꯏꯆꯥ ꯂꯥꯛꯂꯤꯗꯅ ꯑꯧ ꯃꯃꯥ ꯕꯤꯅꯣꯅꯁꯨ ꯅꯣꯛꯃꯤ ꯇꯧꯔꯗꯨꯅ ꯅꯆꯥꯅꯨꯄꯤꯁꯤꯅ ꯆꯠꯂꯨꯁꯤ ꯍꯥꯏꯅ ꯇꯛꯃꯟꯕꯗꯒꯤꯅꯦ ꯍꯦꯛꯇ ꯂꯥꯛꯂꯕꯅꯤꯗ ꯍꯦꯃꯥꯕꯇꯤꯁꯨ ꯑꯗꯨꯃꯛ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯑꯣꯏꯅ ꯐꯝꯃꯁꯤ ꯉꯥꯒ ꯂꯣꯏꯅ ꯂꯩꯔꯒ ꯂꯥꯛꯑꯕꯅꯤꯗ ꯁꯤꯗ ꯑꯣꯏꯅ ꯆꯥꯛ ꯆꯥꯔꯅꯤꯅ ꯂꯩꯔꯛꯇ꯭ꯔꯁꯨ ꯌꯥꯕꯁꯤꯗ ꯍꯥꯟꯅ ꯂꯥꯛꯀꯅꯤ ꯈꯣꯠꯀꯅꯤꯒ ꯄꯥꯎ ꯑꯝꯇ ꯍꯥꯏꯔꯛꯂꯗꯤꯅꯦ ꯉꯁꯥꯏꯅ ꯆꯥꯛ ꯌꯦꯟꯁꯥꯡ ꯊꯣꯡꯕꯗꯣ ꯂꯣꯏꯁꯤꯟꯕ ꯌꯥꯔꯕꯅꯤ ꯍꯦꯂꯦꯅꯥ ꯏꯕꯦꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯕꯦꯕꯥꯔ ꯏꯌꯥꯎ ꯌꯥꯎꯗꯅ ꯍꯥꯏꯔꯛꯂꯤ ꯉꯥꯁꯦ ꯅꯪꯅ ꯄꯨꯁꯟꯈ꯭ꯔꯣ ꯍꯦꯂꯦꯅꯥꯒꯤ ꯋꯥꯉꯥꯡꯗꯨ ꯇꯥꯕꯗ ꯍꯦꯃꯥꯕꯇꯤꯅ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯛꯂꯤ ꯏꯁ ꯐꯤꯖꯦ ꯆꯛꯆꯥ ꯈꯛꯇ ꯅꯠꯇꯦꯅꯦ ꯋꯥꯉꯥꯡ ꯁꯉꯥꯡꯁꯨ ꯂꯧꯈꯠꯄ ꯌꯥꯗ꯭ꯔꯗꯅ ꯁꯤꯗꯤ ꯕꯤꯅꯣꯁꯨ ꯃꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯚꯤꯃꯥ ꯅꯦꯅꯦ ꯀꯧꯅꯦ ꯑꯗꯨꯃꯥꯏꯅ ꯅꯝꯍꯥꯏ ꯇꯧꯒꯅꯣ ꯍꯦꯂꯦꯅꯥ ꯎꯁꯤꯠꯇꯕꯒꯤ ꯃꯑꯣꯡꯗ ꯍꯣꯏ ꯏꯕꯦꯆꯥꯁꯨ ꯌꯥꯝ ꯂꯦꯝꯅ ꯏꯪꯅ ꯇꯞꯅ ꯍꯥꯏꯔꯛꯂꯤ ꯌꯥꯏꯗ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯆꯥꯅ ꯀꯧꯅꯤꯡꯕ ꯑꯃ ꯍꯦꯛꯇ ꯀꯧ ꯍꯦꯃꯥꯕꯇꯤꯅ ꯇꯥꯞ ꯑꯣꯛꯇꯨꯅ ꯍꯥꯏꯔꯛꯂꯤ ꯃꯗꯨ ꯌꯥꯗꯦ ꯏꯕꯦꯆꯥ ꯃꯤꯡꯒꯧ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯂꯨꯕꯅꯤ ꯕꯤꯅꯣꯅꯁꯨ ꯃꯥꯅꯦ ꯆꯨꯝꯃꯤ ꯏꯇꯥꯅ ꯍꯥꯏꯔꯤꯁꯦ ꯌꯥꯝꯅ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯍꯦꯃꯥꯕꯇꯤꯅ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯨꯝꯕꯨ ꯑꯣꯏꯔꯤꯕ ꯃꯥꯅ ꯂꯨꯆꯤꯡꯗꯨꯅ ꯂꯤꯚꯤꯡ ꯔꯨꯝ ꯇꯝꯅ ꯆꯪꯂꯛꯂꯒ ꯄꯨꯟꯅ ꯁꯣꯐꯥꯗ ꯐꯝꯃꯤꯟꯅꯔꯤ ꯏꯕꯦꯆꯥꯗꯤ ꯃꯌꯥꯝ ꯐꯝꯂꯤꯗꯨꯗ ꯌꯥꯎꯗꯦ ꯆꯥꯛꯈꯨꯝꯔꯣꯝꯗ ꯑꯗꯨꯝ ꯆꯨꯝꯗ꯭ꯔꯤꯡ ꯆꯪꯈ꯭ꯔꯦ ꯍꯦꯂꯦꯅꯥ ꯈꯠꯂꯤꯒ ꯇꯧꯔꯗꯨꯅ ꯃꯃꯥ ꯆꯤꯡꯁꯥꯡꯗꯤ ꯎꯗꯦꯅ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯝꯒꯅꯤꯌꯦ ꯍꯦꯂꯦꯅꯥ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯑꯩ ꯆꯪꯂꯨꯒꯦ ꯉꯁꯤꯒꯤꯅꯦ ꯀꯥꯡꯒꯤ ꯊꯣꯡꯁꯨ ꯍꯥꯡꯗꯣꯔꯛꯇ꯭ꯔꯤꯕꯅꯤꯅꯦ ꯕꯤꯅꯣꯅ ꯃꯁꯥꯒ ꯉꯝꯗꯦ ꯍꯥꯏꯕ꯭ꯔꯣ ꯏꯇꯥ ꯑꯩꯅ ꯍꯪꯕꯗꯗꯤ ꯀꯩꯁꯨ ꯇꯧꯗꯦ ꯇꯨꯝꯅꯤꯡꯕꯒꯤꯅꯤꯅ ꯍꯥꯏꯔꯛꯏ ꯍꯩꯃꯥ ꯑꯩꯗꯤ ꯄꯥꯈꯠꯂꯨꯔꯦꯗꯅ ꯍꯦꯃꯥꯕꯇꯤ ꯅꯤꯡꯁꯥ ꯁ꯭ꯋꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯇꯞꯅ ꯍꯥꯏꯔꯛꯂꯤ ꯑꯩꯁꯨ ꯄꯥꯈꯠꯂꯤꯕꯅꯤ ꯃꯥꯗꯤ ꯅꯥꯔꯁꯨ ꯅꯥꯔꯦ ꯍꯥꯏꯔꯛꯂꯣꯏ ꯍꯤꯗꯥꯛ ꯆꯥꯕ ꯇꯟꯕꯒꯤ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯂꯩꯗꯧꯔꯤꯕꯅꯤ ꯕꯣꯝ ꯇꯨꯔꯒ ꯅꯥꯔꯀꯥꯟꯗꯅꯤ ꯑꯩꯈꯣꯏꯗ ꯈꯪꯍꯜꯂꯛꯇꯣꯏꯁꯦ ꯃꯅꯨꯡ ꯌꯥꯝ ꯀꯟꯈ꯭ꯔꯕ ꯏꯆꯥꯅꯤ ꯍꯦꯂꯦꯅꯥꯅ ꯅꯣꯛꯃꯤ ꯇꯧꯔꯗꯨꯅ ꯑꯗꯣ ꯃꯃꯥ ꯑꯩ ꯑꯃꯨꯛ ꯍꯧꯗꯣꯛꯂꯨꯒꯦ ꯆꯤꯡꯁꯥꯡ ꯃꯇꯝꯅꯤꯗꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯊꯛꯇ ꯄ꯭ꯔꯨꯞ ꯀꯥꯈꯠꯈꯤ ꯍꯦꯃꯥꯕꯇꯤꯅ ꯈꯝꯍꯧꯕ ꯅꯪꯕꯒ ꯅꯠꯇꯦ ꯕꯤꯅꯣꯁꯨ ꯃꯇꯥꯡ ꯆꯥꯔꯤ ꯈꯟꯅ ꯑꯩꯈꯣꯏ ꯕꯦꯝ ꯑꯁꯤꯅ ꯏꯇꯥꯒꯤ ꯅꯆꯥꯅꯨꯄꯥꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯖꯈ꯭ꯔꯕꯖꯥꯠꯅꯤ ꯍꯦꯃꯥꯕꯇꯤꯁꯨ ꯋꯥꯗꯤ ꯉꯥꯡꯗ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯔꯛꯂꯤ ꯕꯤꯅꯣꯁꯨ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏꯔꯛꯂꯤ ꯏꯃꯨꯡ ꯑꯅꯤꯁꯨ ꯈꯪꯅꯗꯕ ꯅꯠꯇꯦꯗꯣ ꯑꯗꯨꯅ ꯑꯉꯥꯡ ꯑꯅꯤꯁꯤꯗꯤ ꯍꯥꯏꯅ ꯁꯤꯡꯅꯔꯒ ꯊꯝꯕꯕꯨ ꯌꯥꯔꯕꯅꯤ ꯇꯧꯔꯤꯁꯦ ꯍꯟꯗꯛꯇꯤ ꯍꯦꯃꯥꯕꯇꯤꯁꯨ ꯕꯤꯅꯣꯒꯤ ꯋꯥꯗꯨ ꯌꯥꯅꯤꯡꯗ꯭ꯔꯗꯨꯅ ꯇꯥꯞ ꯑꯣꯛꯂꯒ ꯈꯨꯝꯂꯛꯂꯤ ꯕꯤꯅꯣ ꯑꯩꯒꯤꯗꯤ ꯏꯆꯥꯁꯦ ꯃꯇꯣꯝꯇ ꯇꯨꯝꯊꯤꯟ ꯉꯥꯜꯂꯤꯕꯅꯤ ꯑꯗꯨꯅ ꯏꯆꯥꯒꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯂꯝꯕꯤꯗꯗꯤ ꯃꯃꯥ ꯃꯄꯥꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯈꯨꯠ ꯊꯤꯡꯖꯤꯜꯂꯣꯏ ꯏꯆꯥꯅ ꯅꯨꯡꯁꯤꯔꯦ ꯄꯥꯝꯖꯔꯦ ꯍꯥꯏꯕ ꯅꯨꯄꯤꯗꯣ ꯏꯃꯧ ꯑꯣꯏꯒꯅꯤ ꯑꯩꯅ ꯁꯤ ꯍꯥꯏꯗꯨꯅ ꯅꯪ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨꯀꯣ ꯕꯤꯅꯣꯗꯨ ꯈꯔ ꯈꯖꯤꯛꯇꯤ ꯏꯀꯥꯏꯕ ꯐꯥꯎꯔꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯑꯗꯨꯃꯛ ꯍꯥꯏꯔꯛꯂꯤ ꯈꯪꯗ꯭ꯔꯦꯗ ꯏꯇꯥꯅ ꯍꯥꯏꯔꯤꯗꯨꯁꯨ ꯆꯨꯝꯃꯤ ꯑꯩꯁꯨ ꯏꯆꯥꯒꯤ ꯑꯄꯥꯝꯕꯗꯗꯤ ꯈꯨꯠ ꯊꯤꯡꯖꯤꯜꯂꯣꯏ ꯁꯣꯝꯗ ꯍꯦꯂꯦꯅꯥꯁꯨ ꯆꯤꯡꯁꯥꯡꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯂꯒ ꯊꯣꯡꯗꯨ ꯅꯣꯛ ꯇꯧꯔꯝꯂꯤ